ꯕꯨꯠꯂꯨꯋꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯇꯣꯝꯕꯁꯨ ꯈꯨꯝꯂꯛꯏ꯫ ꯏꯆꯦ ꯋꯥꯒꯅꯨ, ꯑꯩ ꯂꯩꯔꯤ, ꯑꯩꯅ ꯂꯣꯏꯅꯃꯛ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯔꯣꯟꯕ ꯃꯀꯥ ꯐꯣꯡꯗꯕ ꯌꯦꯡꯅꯕ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯙꯅꯄꯇꯤ: ꯑꯗꯨꯅꯤꯅꯦ ꯑꯩꯅꯁꯨ ꯆꯤꯡꯅꯔꯤꯁꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯥꯏ ꯈꯨꯔꯝꯒꯦ ꯏꯆꯦꯒꯤꯗꯃꯛ ꯍꯣꯔꯦꯟ ꯀꯅꯥꯅ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯊꯥꯖꯤꯜꯂꯛꯏꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯒꯦ꯫ ꯍꯩ ꯂꯦꯝꯅ ꯇꯣꯛꯄ ꯌꯥꯗꯦꯀꯣ, ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯈꯤꯒꯗꯕ꯫ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯄ ꯂꯥꯏ ꯐꯠꯇꯕꯕꯨ ꯑꯣꯏꯒꯦꯔꯥ ꯕꯨꯠꯄꯨ ꯑꯣꯏꯒꯦꯔꯥ ꯃꯁꯥꯅ ꯇꯧꯕꯗꯤ ꯃꯁꯥꯗ ꯇꯦꯡꯕꯥꯜꯍꯟꯒꯗꯕ꯫ ꯍꯣꯏ ꯏꯆꯦ, ꯁꯣꯏꯗꯅ ꯍꯟꯖꯈꯤꯒꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯑꯉꯥꯎꯕꯤꯗꯨ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯤ ꯆꯠꯈꯤꯅꯤꯀꯣ? ꯍꯣꯏ ꯏꯆꯦ, ꯁꯣꯏꯗꯅ ꯆꯠꯈꯤꯅꯤ꯫ ꯐꯔꯦꯗ, ꯆꯠꯄꯨ ꯆꯠꯈ꯭ꯔꯗꯤ ꯐꯔꯦ, ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯏꯆꯦ ꯄꯩꯁꯥ ꯀꯥꯞꯁꯤꯜꯂꯛꯑꯒꯦ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯀꯥꯞꯁꯤꯜꯂꯦ ꯙꯅꯄꯇꯤ꯫ ꯄꯩꯁꯥ ꯀꯥꯞꯁꯤꯜꯂꯛꯄꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯏ ꯇꯣꯝꯕ꯫ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯊꯕꯛꯇꯣ ꯃꯆꯤꯟꯗ ꯇꯧꯋꯦꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅ ꯍꯣꯔꯦꯟ ꯑꯣꯏꯅ ꯑꯃꯨꯛ ꯑꯊꯦꯡꯕꯗ ꯆꯠꯂꯒ ꯉꯔꯥꯡ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯊꯣꯛꯂꯒꯦ ꯈꯜꯂꯦ꯫ ꯄꯩꯁꯥ ꯂꯧꯊꯣꯛꯎꯔꯕꯅꯤꯅ ꯇꯧꯕꯤꯔꯒꯦ ꯈꯜꯂꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟꯁꯨ ꯊꯝꯅꯔꯦ꯫ ꯙꯅꯄꯇꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯇꯝꯅꯕꯒꯤ ꯋꯥꯐꯝꯁꯦ ꯂꯣꯠꯂꯒꯦ ꯈꯜꯂꯦ꯫ ꯑꯌꯨꯛꯁꯤꯗ ꯁꯅꯥꯌꯥꯡꯕꯤ ꯊꯛꯇ ꯄꯨꯝꯂꯥꯡꯅꯤ ꯂꯥꯡꯉꯤꯕ꯫ ꯑꯔꯥꯞꯄ ꯑꯅꯛꯄ ꯂꯩꯇꯅ ꯅꯤꯉꯣꯜ ꯃꯈꯩꯅ ꯆꯥꯛꯀꯧꯕ ꯆꯠꯀꯗꯕꯒꯤ ꯄꯨꯝꯂꯥꯡꯅꯤ ꯂꯥꯡꯉꯤꯕ꯫ ꯂꯩꯖ ꯂꯩꯖꯕ ꯑꯉꯝ ꯑꯉꯝꯕ ꯀꯌꯥꯅꯤ꯫ ꯁꯦꯝ ꯀꯣꯝꯂꯥ, ꯌꯨꯕꯤ ꯂꯐꯣꯏ, ꯒꯨꯂꯥ ꯀꯧꯇꯥ, ꯀꯣꯝꯄꯥꯛꯇ ꯄꯨꯕ ꯌꯥꯎ, ꯈꯥꯎꯗ ꯄꯨꯕ ꯌꯥꯎ꯫ ꯃꯆꯥ ꯑꯣꯏꯕ ꯀꯌꯥꯅ ꯃꯃꯥꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯆꯠꯄ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯆꯥꯛꯀꯧꯕ ꯆꯠꯇꯣꯔꯦ ꯍꯥꯏꯕꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯕ ꯃꯣꯃꯣꯟ ꯃꯤꯅꯧ꯫ ꯑꯔꯥꯞꯄꯒꯤꯅ ꯉꯟꯇꯥꯅ ꯆꯠꯅꯔꯤ꯫ ꯃꯤꯅ ꯌꯥꯡꯗꯧ ꯂꯝꯕꯤ ꯂꯝꯖꯥꯎꯗꯤ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒꯤ ꯆꯤꯡꯅ ꯆꯥꯏꯅꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯛꯁꯤꯗ ꯇꯥꯏꯕꯪꯉꯥꯟꯕ ꯃꯃꯧ ꯂꯤꯛꯂꯥꯒꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜꯗ ꯑꯁꯤꯇꯅꯤ ꯈꯜꯂꯤꯕ: ꯑꯩꯒꯤ ꯏꯃꯧ ꯂꯤꯛꯂꯥꯗꯣ ꯀꯗꯥꯏꯗꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯗꯣꯏꯅꯣ? ꯇꯥꯏꯕꯪꯉꯥꯟꯕ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯃꯩꯆꯥꯛꯁꯤꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯩꯆꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ ꯈꯣꯏꯔꯥꯡꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯀꯕꯣꯛ ꯂꯩꯅ ꯎꯔꯨꯔꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯀꯔꯤ ꯇꯧꯔꯒꯦ ꯑꯃꯨꯛ ꯁꯨꯛꯇꯣꯛꯏꯗꯨꯅ? ꯂꯤꯛꯂꯥꯗꯣ ꯇꯣꯛꯑꯣꯗ, ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯄꯟꯕꯤꯔꯛꯀꯅꯨ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯐꯪꯗ꯭ꯔꯦ, ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯁꯨꯛꯊꯤ ꯍꯦꯛ ꯊꯤꯗꯕꯃꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯀꯗꯥꯏꯗꯅꯣ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯈꯨꯠ ꯑꯅꯤꯁꯦ ꯇꯨꯡꯒꯨꯟꯅꯔꯒ ꯑꯩꯕꯨ ꯂꯩꯒꯗ꯭ꯔꯣ? ꯌꯥꯔꯦꯗ ꯅꯨꯄꯥ, ꯆꯠꯂꯝꯗꯥꯏꯁꯤꯗ ꯈꯟꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨ꯫ ꯆꯥꯛꯀꯧꯕ ꯆꯠꯂꯝꯗꯥꯏꯁꯤꯗꯕ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯖꯣꯟꯅ ꯕꯦꯟꯗꯨ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯍꯣꯔꯣꯟ ꯄꯤꯔꯛꯏ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯀꯕꯣꯛꯂꯩ: ꯍꯩꯃꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯟꯁꯨ ꯂꯥꯛꯑꯦ꯫ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯣꯏ ꯃꯄꯥ꯫ ꯑꯗꯣ ꯆꯥꯛꯇꯣ ꯅꯊꯟꯇ ꯊꯣꯡꯉꯒ ꯆꯥꯔꯣ꯫ ꯀꯩꯗꯧꯅꯤ ꯀꯨꯝꯁꯤꯗꯤ ꯃꯦꯀ꯭ꯔꯦꯜ ꯑꯃꯗ ꯁꯝꯖꯤꯜꯂꯣꯅꯦ ꯍꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯣꯟꯅ ꯂꯧꯕ ꯂꯥꯛꯄꯗꯨꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯃꯥꯅ ꯄꯨꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯄꯨꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯛꯅ ꯏꯅꯦ ꯊꯣꯛꯂꯛꯑꯦ, ꯏꯅꯦ ꯊꯣꯛꯂꯛꯑꯦ꯫ ꯕꯦꯟꯗ ꯇꯣꯡꯈꯠꯂꯒ ꯑꯗꯨꯃꯛ ꯀꯕꯣꯛꯂꯩ ꯃꯄꯥꯝꯂꯣꯝꯗ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯇꯥꯏꯕꯪꯉꯥꯟꯕꯗꯤ ꯃꯥꯡꯒꯣꯟ ꯃꯆꯤ ꯑꯃꯗ ꯐꯝ ꯂꯤꯛꯂꯥꯒꯤ ꯈꯟꯕꯗ ꯋꯥꯔꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ: ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯝꯊꯣꯛꯄꯗꯤ ꯆꯨꯝꯗꯦ꯫ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ꯫ ꯑꯩꯒꯤ ꯏꯃꯧ ꯂꯤꯛꯂꯥꯒꯤ ꯈꯣꯡꯒꯨꯜ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯂꯤꯔꯨꯈꯤꯒꯦ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯁꯥꯃꯨ ꯃꯈꯣꯡ ꯅꯠꯇ꯭ꯔꯒ ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯏꯕꯪꯉꯥꯟꯕ ꯃꯥꯒꯤ ꯔꯤꯛꯁꯣꯗꯣ ꯊꯧꯗꯣꯔꯛꯂꯦ꯫ ꯂꯝꯁꯥꯡꯗꯒꯤ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫
ꯔꯤꯛꯁꯣꯒꯤ ꯈꯣꯡꯅꯦꯠꯇꯣ ꯅꯦꯠꯅ ꯅꯦꯠꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯆꯗꯨꯝ ꯆꯗꯨꯝ ꯁꯅꯥ ꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯗ ꯁꯅꯥꯔꯩꯒꯨꯝ ꯅꯤꯡꯊꯤꯕꯤ ꯅꯤꯡꯉꯣꯜ ꯀꯌꯥꯅ ꯃꯄꯥꯝ ꯂꯝꯗꯨꯝ ꯌꯧꯅꯕ ꯆꯠꯄꯗꯣ ꯍꯔꯥꯎꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯃꯔꯛꯇ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯁꯔꯨꯛ ꯊꯨꯡꯗ꯭ꯔꯕ ꯃꯍꯥꯛꯇꯤ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜꯇꯅ ꯃꯁꯔꯨꯛꯅꯤ ꯔꯤꯛꯁꯣꯒꯤ ꯈꯣꯡꯅꯦꯠꯇꯣ ꯎꯪꯅ ꯎꯪꯅ ꯋꯥꯏ ꯁꯥꯊꯤꯅ ꯋꯥꯏ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯍꯟꯕꯤꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯣ ꯃꯃꯤꯠꯇ ꯎꯔꯛꯏ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯃꯔꯤꯗꯣ ꯅꯨꯡꯗꯝꯕ ꯃꯥꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯤꯁꯤ ꯊꯣꯛꯈꯤꯕꯅꯣ ꯃꯍꯥꯛ ꯈꯪꯍꯧꯗ꯭ꯔꯦ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯑꯃ ꯂꯥꯛꯄꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯇꯅꯤ ꯑꯃꯅ ꯑꯃꯕꯨ ꯁꯣꯟꯅꯈꯤꯕ ꯃꯕꯨꯡ ꯂꯥꯏꯔꯕꯁꯤꯒꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯈꯤꯕ ꯃꯥꯅꯁꯨ ꯃꯆꯟꯅꯨꯄꯤꯁꯤꯒꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯈꯤꯕ ꯂꯥꯏꯔꯀꯥꯗ ꯄꯣꯛꯄꯤ ꯃꯆꯟꯅꯨꯄꯤꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯑꯣꯡꯕꯁꯤꯗ ꯑꯣꯠꯄꯤꯒꯗ꯭ꯔꯥ ꯅꯩꯕꯤꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯃꯥ ꯁꯥꯊꯤꯅ ꯋꯥꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯊꯣꯏꯍꯦꯟꯕꯤ ꯂꯩꯃꯀꯣꯟꯒꯤ ꯂꯩꯃꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯔꯤꯛꯁꯣꯗꯣ ꯊꯧꯅ ꯊꯧꯅ ꯃꯃꯤꯠꯇ ꯊꯧꯗꯣꯛ ꯑꯃ ꯎꯔꯛꯏ ꯃꯇꯝꯗꯣ ꯊꯣꯏꯍꯦꯟꯕꯤ ꯀꯦꯟꯁꯔꯅ ꯅꯥꯗꯨꯅ ꯂꯥꯁ ꯁ꯭ꯇꯦꯖꯇ ꯂꯩꯕ ꯃꯇꯝ ꯑꯃꯅꯤ ꯃꯇꯝꯒꯤ ꯄꯨꯡꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯍꯦꯟꯕꯤ ꯐꯃꯨꯡꯗ ꯁꯜꯂꯤꯅꯤ ꯀꯞꯄꯒꯤ ꯀꯦꯃꯣꯊꯦꯔꯥꯄꯤ ꯀꯥꯞꯂꯨꯕꯒꯤ ꯃꯔꯨꯁꯨ ꯀꯣꯛꯄꯗꯧꯅ ꯇꯧꯔꯤ ꯁꯝꯂꯥꯡ ꯈꯔ ꯆꯔꯥ ꯆꯔꯥꯕꯨꯗꯤ ꯍꯧꯔꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗ ꯀꯥꯗꯨꯗ ꯂꯩꯕ ꯑꯣꯏꯅ ꯇꯧꯏ ꯊꯣꯏꯍꯦꯟꯕꯤ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯆꯧ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯏꯕꯨꯡꯗ ꯆꯥꯅꯤꯡꯕ ꯑꯃꯠꯇꯗꯤ ꯍꯥꯏꯌꯨ ꯅꯪ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯟꯊꯅ ꯎꯔꯤ ꯏꯕꯨꯡꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯄꯨꯡꯊꯣꯜꯗꯣ ꯑꯍꯥꯎꯕꯅꯤꯀꯣ ꯃꯗꯨ ꯆꯥꯔꯗꯤ ꯍꯛꯆꯥꯡꯁꯦ ꯀꯟꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏ ꯍꯧꯖꯤꯛꯄꯨ ꯄꯨꯡꯊꯣꯜ ꯃꯇꯝꯁꯨ ꯅꯠꯇꯦ ꯄꯨꯡꯊꯣꯜ ꯅꯠꯇꯕ ꯑꯃꯗꯤ ꯍꯥꯏꯌꯣ ꯆꯥꯅꯤꯡꯕꯕꯨ ꯊꯣꯏꯅ ꯂꯩꯇꯦ ꯇꯥꯆꯧ ꯄꯨꯡꯊꯣꯜ ꯅꯠꯇꯅ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯍꯟꯗꯛ ꯃꯔꯛꯁꯦ ꯄꯨꯡꯊꯣꯜ ꯄꯥꯝꯕꯤꯗꯣ ꯎꯏꯌꯦ ꯇꯥꯆꯧ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯊꯣꯏ ꯏꯃꯥꯅ ꯊꯥꯔꯝꯕ ꯄꯨꯡꯊꯣꯜꯗꯨ ꯆꯥꯔꯒ ꯁꯥ ꯃꯄꯥꯡꯒꯜꯁꯦ ꯀꯟꯒꯗꯕ ꯑꯣꯏꯅꯤꯡꯉꯤ ꯄꯨꯡꯊꯣꯜ ꯃꯇꯝ ꯑꯣꯏꯔꯗꯤ ꯏꯕꯨꯡꯅ ꯉꯁꯥꯏꯅ ꯍꯦꯛꯂꯨꯔꯗꯕꯅꯤ ꯇꯥꯆꯧ ꯑꯩꯒꯤ ꯁꯝꯂꯥꯡꯁꯦ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯇꯥꯆꯧ ꯁꯝꯆꯦꯠ ꯄꯥꯏꯔꯒ ꯑꯃꯨꯛꯇꯗꯤ ꯍꯥꯠꯄꯤꯌꯨ ꯇꯥꯆꯧꯅ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯁꯝꯆꯦꯠ ꯍꯥꯠꯄꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯣꯛꯇ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯩꯁꯥ ꯃꯌꯥꯝ ꯑꯃ ꯀꯣꯛꯈꯤꯕꯅꯤ ꯉꯁꯤ ꯅꯆꯟꯒꯤ ꯀꯣꯛ ꯃꯆꯥꯁꯤꯗ ꯈꯜꯂꯤꯕ ꯃꯩꯆꯥꯛ ꯃꯌꯥꯝꯁꯦ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯃꯨꯛꯇ ꯍꯥꯠꯄꯤꯌꯨ ꯊꯣꯏꯍꯦꯟꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯇꯥꯏꯕꯪ ꯉꯥꯟꯕ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯅ ꯍꯤꯛꯀ ꯆꯤꯡꯒꯤ ꯂꯨꯕꯤ ꯁꯝꯆꯦꯠ ꯍꯥꯠꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔ ꯐꯥꯎꯕ ꯑꯣꯏꯅꯖꯩ ꯃꯕꯨꯡꯗ ꯃꯆꯟꯅ ꯊꯧꯗꯣꯛꯁꯤꯡꯁꯦ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯁꯨ ꯃꯔꯣꯜ ꯂꯣꯜꯂꯦ ꯇꯥꯏꯕꯪ ꯉꯥꯟꯕꯅ ꯏꯆꯟ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯒꯦ ꯅꯕꯨꯡ ꯂꯩꯔꯤ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯀꯣꯛꯅꯕ ꯏꯕꯨꯡ ꯅꯪꯒꯤ ꯀꯣꯛꯇꯣ ꯁꯝꯆꯦꯠ ꯍꯥꯠꯄꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯝꯆꯦꯠꯇꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ ꯁꯝꯆꯦꯠꯇꯣ ꯄꯥꯏꯈꯠꯄꯗ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡꯗꯣ ꯅꯤꯛ ꯅꯤꯛ ꯂꯥꯎꯋꯦ ꯍꯥꯠꯄ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯃꯌꯦꯡ ꯇꯥꯈꯤꯕꯗꯧꯅ ꯐꯥꯎꯋꯦ ꯀꯩꯁꯨ ꯂꯩꯇꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯁꯝꯆꯦꯠꯇꯣ ꯂꯨꯝ ꯂꯨꯝ ꯂꯥꯎꯔꯕ ꯊꯥꯡ ꯑꯃ ꯄꯥꯏꯈꯠꯄꯗꯧꯅ ꯐꯥꯎꯋꯦ ꯃꯌꯥꯏ ꯂꯩ ꯃꯇꯤꯛ ꯂꯩ ꯁꯝꯆꯦꯠꯇꯣ ꯄꯥꯏꯕꯒ ꯃꯁꯥꯗ ꯍꯤꯛꯊꯔꯦ ꯃꯤꯠꯂꯨꯗꯅ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜ ꯊꯃꯣꯏꯗꯣ ꯅꯤꯛ ꯅꯤꯛ ꯂꯥꯎꯋꯦ ꯑꯋꯥꯕ ꯄꯟꯈꯩ ꯑꯃꯕꯨ ꯅꯝꯈꯥꯏꯔꯝꯕꯒꯨꯝ ꯍꯜꯂꯛꯑꯦ ꯃꯆꯟꯅꯨꯄꯤꯒꯤ ꯆꯔꯥ ꯆꯔꯥꯔꯕ ꯁꯝꯂꯥꯡꯗꯣ ꯃꯕꯨꯡꯅ ꯍꯥꯠꯄ ꯁꯝꯂꯥꯡꯗꯣ ꯎꯔꯒ ꯊꯣꯏꯍꯦꯟꯕꯤ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯀꯗꯕ ꯃꯥꯜꯂꯦ ꯃꯕꯨꯡꯒꯤ ꯃꯐꯝꯗꯒꯤ ꯕꯣꯔ ꯅꯤꯕꯒꯨꯝ ꯐꯥꯎꯏ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯕꯗꯧꯅ ꯐꯥꯎꯏ ꯃꯆꯤꯟꯗꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯊꯣꯏꯍꯦꯟꯕꯤ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯊꯃꯣꯏꯗ ꯑꯣꯏꯅ ꯃꯔꯣꯜ ꯂꯣꯜꯂꯦ ꯇꯥꯆꯧ ꯅꯆꯟꯒꯤ ꯀꯣꯛꯁꯤꯗ ꯅꯥꯟꯊꯔꯒ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯕꯨꯡꯒꯤ ꯕꯣꯔꯗꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯪꯅ ꯆꯤꯛꯅ ꯇꯨꯝꯖꯔꯣ ꯑꯃꯨꯛ ꯍꯟꯅ ꯎꯏꯁꯤꯜꯂꯤꯕ ꯃꯤꯠꯂꯨ ꯑꯅꯤꯗꯣ ꯄꯥꯡꯊꯣꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯆꯤꯟꯕꯥꯟꯗꯨꯅ ꯍꯥꯏꯍꯟꯅꯤꯡꯕꯅꯤ ꯀꯨꯝꯁꯤ ꯀꯨꯝꯖꯥꯒꯤ ꯆꯥꯛꯀꯧꯕꯗꯤ ꯍꯌꯦꯡꯅꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯝꯁꯤ ꯀꯨꯝꯖꯥꯒꯤ ꯆꯥꯛꯀꯧꯕꯒꯤ ꯕꯣꯔꯗꯤ ꯈꯥꯡꯕꯗ ꯋꯥꯔꯕ ꯆꯩꯅꯥꯀꯣꯜꯁꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯇꯨꯝꯖꯔꯣ ꯍꯥꯏꯗꯨꯅ ꯇꯥꯆꯧ ꯅꯪꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯍꯥꯏꯍꯟꯅꯤꯡꯕꯅꯤ
ꯋꯥꯈꯜ ꯄꯨꯛꯅꯤꯡꯗ ꯂꯣꯜꯂꯤꯕ ꯃꯥꯒꯤ ꯃꯔꯣꯜꯗꯣ ꯃꯕꯨꯡꯗꯨꯅꯗꯤ ꯈꯪꯕ ꯉꯝꯗꯦ꯫ ꯑꯔꯣꯟꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯕꯨ ꯇꯥꯏꯕꯪ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ? ꯃꯤꯠꯂꯨꯗ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜꯅꯤ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯍꯤꯛ ꯍꯤꯛ ꯂꯥꯎꯔꯕ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯃꯆꯟꯒꯤ ꯐꯔꯥ ꯐꯔꯥꯔꯕ ꯁꯝꯂꯥꯡꯗꯨ ꯍꯥꯠꯂꯦ꯫ ꯆꯔꯥ ꯆꯔꯥꯔꯕ ꯁꯝꯂꯥꯡꯁꯤꯡ ꯑꯗꯣ ꯅꯥꯀꯦꯟꯊꯥꯒꯤ ꯃꯔꯨ ꯀꯣꯛꯂꯕ ꯎꯄꯥꯜꯗ ꯍꯧꯕ ꯀꯦꯜꯂꯝꯗꯥꯏꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯑꯀꯪꯕ ꯎꯅꯥꯒ ꯄꯥꯡꯀꯛ ꯑꯣꯏꯔꯦ ꯁꯝꯂꯥꯡꯒꯤ ꯃꯐꯩꯁꯤꯡ ꯑꯗꯣ꯫ ꯍꯥꯠꯂꯤꯕ ꯁꯝꯂꯥꯡꯗꯣ ꯑꯃꯨꯛ ꯀꯦꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯥꯝ ꯋꯥꯅ ꯄꯥꯈꯠꯅ ꯁꯝꯆꯦꯠꯇꯣ ꯅꯤꯛ ꯂꯥꯎꯅ ꯄꯥꯏ ꯇꯥꯏꯕꯪ ꯉꯥꯟꯕ ꯑꯃꯗꯤ ꯊꯣꯏꯍꯟꯕꯤ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ꯫ ꯁꯅꯥꯔꯩ ꯂꯩꯔꯥꯡꯅ ꯁꯨꯃꯥꯡ ꯈꯨꯗꯤꯡ ꯂꯩꯇꯦꯡꯕ ꯀꯥꯟ ꯉꯥꯡꯂꯩꯅꯕ ꯁꯧꯒ꯭ꯔꯤ ꯃꯄꯥꯅ ꯏꯪꯈꯣꯜ ꯆꯥꯏꯒꯣꯏꯅꯨꯡꯗ ꯁꯥꯠꯄ ꯀꯥꯟ ꯅꯤꯡꯊꯝ ꯁꯦꯎ ꯍꯧꯕ ꯊꯥ ꯇꯥꯆꯧ ꯅꯆꯟꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎꯀꯣ꯫ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯉꯥꯡꯂꯤꯁꯤꯡꯁꯦ? ꯑꯩ ꯏꯁꯥꯅ ꯏꯁꯥ ꯌꯥꯔꯣꯏ ꯈꯪꯉꯦ ꯇꯥꯆꯧ꯫ ꯑꯩꯅ ꯍꯌꯦꯡ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯂꯤꯛꯂꯥꯕꯨ ꯀꯨꯝꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯈꯨꯗꯤꯡ ꯂꯤꯛꯂꯥꯕꯨ ꯆꯥꯛꯀꯧꯕꯤꯌꯨ ꯇꯥꯆꯧ꯫ ꯏꯕꯨꯡ ꯇꯥꯕ ꯉꯝꯗ꯭ꯔꯦ, ꯂꯦꯞꯄꯣ꯫ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯪꯅ ꯀꯥꯏꯅꯕ ꯁꯤꯟꯒꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯏꯆꯦ ꯅꯨꯄꯥꯁꯨ ꯕꯣꯟ ꯃꯦꯔꯣꯒꯤꯗꯃꯛ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯅꯪꯕꯨ ꯐꯒꯠꯂꯛꯄ ꯌꯥꯅ ꯐꯤꯕꯝ ꯂꯩꯔꯦ ꯍꯥꯏ꯫ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯅꯪꯅ ꯄꯨꯡꯁꯣꯟꯗ ꯁꯣꯟꯊꯔꯤꯕ? ꯇꯥꯆꯧ, ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯤ ꯑꯩ ꯏꯁꯥꯅ ꯈꯪꯉꯤ꯫ ꯑꯗꯣ ꯇꯥꯆꯧ, ꯑꯩ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ꯫ ꯄꯥꯎꯗꯨ ꯇꯥꯔꯒ ꯑꯩ ꯇꯥꯆꯧꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯀꯔꯤ ꯄꯥꯎꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯥꯎꯅꯤꯡꯂꯤꯗꯨꯅ? ꯏꯅꯝꯃꯒꯤ ꯃꯅꯥꯗ ꯑꯩꯅ ꯊꯣꯟꯕꯤꯕ ꯁꯅꯥꯗꯣ ꯀꯥꯏꯔꯦ ꯍꯥꯏ꯫ ꯑꯩ ꯂꯥꯏꯌꯦꯡꯕꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯆꯧꯅ ꯑꯩ ꯂꯥꯏꯌꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯊꯥꯡꯕ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯌꯣꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯏ꯫ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩꯒꯤꯗꯃꯛ ꯇꯥꯆꯧ꯫ ꯌꯨꯝꯐꯝ ꯂꯧꯔꯤ ꯆꯤꯡꯖꯥ ꯀꯥꯏꯕꯗꯤ ꯇꯧꯍꯩꯕ ꯊꯕꯛ ꯅꯠꯇꯦ ꯇꯥꯆꯧ꯫ ꯌꯥꯔꯦ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯕꯨꯡ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ꯫ ꯅꯅꯝꯃꯒꯤ ꯁꯅꯥꯗꯤ ꯅꯕꯨꯡꯅ 100ꯔꯛ ꯁꯥꯕꯤꯕ ꯌꯥꯏ꯫ ꯏꯆꯟꯒꯤ ꯄꯨꯟꯁꯤꯗꯤ ꯀꯣꯟꯁꯪꯗ ꯆꯠꯂꯒ ꯃꯇꯝ ꯊꯥꯔꯒ ꯁꯥꯕ ꯁꯅꯥꯗꯨꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯍꯤꯡ ꯍꯤꯡꯅ ꯀꯞꯃꯤꯟꯅꯩ꯫ ꯇꯥꯆꯧ, ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯋꯥꯍꯜꯂꯦꯗꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯣꯃꯤ ꯅꯪꯕꯣ꯫ ꯇꯥꯆꯧ, ꯂꯤꯛꯂꯥꯁꯦ ꯇꯥꯆꯧꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯝꯂꯕꯅꯤ꯫ ꯂꯤꯛꯂꯥꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯄꯗ ꯇꯥꯆꯧꯁꯨ ꯌꯥꯎꯕꯤꯔꯛꯎꯀꯣ꯫ ꯃꯁꯤꯃꯇꯗꯤ ꯅꯤꯖꯒꯦꯀꯣ ꯇꯥꯆꯧ꯫ ꯍꯥꯏꯍꯩꯗꯕ ꯉꯥꯡꯍꯩꯗꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯉꯥꯡꯊꯣꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯂꯦꯞꯄꯣ꯫ ꯇꯥꯆꯧ, ꯅꯆꯟꯕꯨ ꯃꯤꯔꯥꯏꯒꯅꯨ꯫ ꯇꯥꯆꯧꯅ ꯃꯤꯜꯗ ꯕꯣꯔꯥ ꯊꯥꯡꯕ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄ ꯀꯔꯝꯅ ꯀꯥꯎꯒꯅꯤ? ꯈꯨꯕꯥꯛ ꯀꯨꯔꯣꯟ ꯍꯨꯔꯕ ꯇꯥꯆꯧꯒꯤ ꯈꯨꯕꯥꯛ ꯃꯩꯅ ꯅꯆꯟꯒꯤ ꯂꯥꯏꯕꯛ ꯂꯦꯞꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯒꯤ ꯃꯔꯤꯗꯤ ꯑꯁꯤ ꯐꯥꯎꯕ ꯑꯣꯏꯌꯨ ꯇꯥꯏꯕꯪ ꯈꯣꯡꯆꯠꯁꯤꯗ ꯍꯥꯏꯗꯨꯅ ꯂꯝꯈꯥꯏ ꯌꯧꯔꯛꯂꯦ꯫ ꯂꯝꯈꯥꯏ? ꯂꯝꯈꯥꯏ, ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯂꯝꯈꯥꯏ꯫ ꯍꯥꯏꯗꯦꯃꯤ ꯅꯪꯕꯣ, ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪ, ꯏꯕꯨꯡ ꯂꯩꯔꯤꯌꯦ꯫ ꯇꯥꯆꯧ, ꯆꯐꯨꯗ ꯆꯥꯛ ꯂꯩꯍꯧꯕ꯭ꯔꯥ? ꯇꯥꯆꯧꯅ ꯑꯩꯒꯤ ꯁꯥꯕꯤꯕ ꯇꯦꯂꯪꯒꯥ ꯃꯃꯩꯗꯨ ꯇꯠꯂꯦ꯫ ꯇꯦꯂꯪꯒꯥ ꯃꯃꯩ ꯁꯝꯕꯤꯌꯨ ꯇꯥꯆꯧ꯫ ꯅꯨꯄꯤꯁꯨ ꯇꯦꯂꯪꯒꯥ ꯄꯥꯏꯕ ꯌꯥꯏ ꯍꯥꯏꯕꯗꯥꯏ ꯇꯥꯆꯧ? ꯑꯩꯒꯤ ꯇꯦꯂꯪꯒꯥ ꯃꯃꯩ ꯇꯠꯂꯦ ꯇꯥꯆꯧ, ꯑꯝꯇ ꯁꯝꯕꯤꯌꯨ꯫ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯊꯣꯏ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯆꯣꯏꯔꯣꯜ ꯃꯌꯥꯝꯁꯤꯕꯣ? ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯇꯦꯂꯪꯒꯥꯅꯣ? ꯊꯣꯏꯍꯟꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯆꯣꯏꯔꯣꯜ ꯉꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ꯭ꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯣ ꯂꯥꯝꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯤꯍꯨꯜ ꯊꯥꯎꯜ ꯁꯨꯈꯤꯗ꯭ꯔꯦ꯫ ꯑꯋꯥꯕꯒꯤ ꯃꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏ, ꯑꯋꯥꯕꯒꯤ ꯃꯃꯤꯅꯤ꯫ ꯗꯣꯛꯇꯔ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯋꯥꯔꯗ ꯃꯅꯨꯡꯗꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯇꯥꯏꯕꯪ ꯉꯥꯟꯕ꯫ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯃꯆꯨ ꯋꯥꯎꯊꯣꯔꯛꯂꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯨꯔꯕ ꯃꯇꯝꯗ, ꯑꯁꯦꯡꯕ ꯇꯥꯏꯕꯪꯄꯥꯟꯗ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯔꯤꯁꯣ ꯁꯥꯡꯅ ꯊꯧꯔꯛꯄꯒꯤ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ, ꯃꯤꯠꯂꯨꯗꯅ ꯄꯤꯔꯥꯡ, ꯉꯔꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯅ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥꯗꯣ ꯋꯥꯕ ꯆꯣꯛꯊꯕ ꯐꯥꯎꯗꯦ꯫
ꯀꯩꯊꯦꯜ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯉꯁꯤꯗꯤ ꯆꯥꯛꯀꯧꯕꯅꯤꯅ ꯃꯤ ꯇꯥꯛ ꯇꯥꯛꯑꯦ ꯒꯥꯔꯤꯁꯨ ꯂꯤꯛꯅ ꯆꯠꯂꯦ ꯍꯣꯏ ꯆꯥꯛꯀꯧꯕꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯔꯕꯨꯗꯤ ꯇꯧꯔꯤ ꯔꯤꯛꯁꯣꯗꯣ ꯃꯐꯝ ꯆꯥꯅ ꯈꯥꯝꯃꯤ ꯇꯥꯏꯕꯪ ꯉꯥꯟꯕ ꯁꯥꯃꯨ ꯃꯈꯣꯡ ꯂꯩꯕ ꯑꯗꯣꯝꯗ ꯇꯌꯥꯡꯗ ꯁꯣꯏꯅꯅ ꯂꯥꯛꯏ ꯃꯥꯒꯤ ꯃꯕꯨꯡ ꯂꯤꯛꯂꯥꯗꯣ ꯂꯩꯔꯝꯂꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯂꯤꯛꯂꯥꯗꯤ ꯂꯩꯕ ꯎꯗꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯔꯛꯇ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯃꯍꯦꯜꯂꯦ ꯃꯉꯣꯟꯗꯗꯤ ꯑꯣꯝꯆꯥꯛꯅꯕ ꯃꯩꯒꯤ ꯆꯤꯡ ꯄꯣꯛꯈꯥꯏꯕ ꯏꯕꯨꯡꯒꯤ ꯕꯦꯝꯃ ꯏꯕꯨꯡꯕꯨ ꯋꯥꯔꯧꯅꯨ ꯏꯆꯟꯕꯨ ꯃꯤꯔꯥꯏꯕꯗꯤ ꯅꯠꯇꯦ ꯀꯨꯝꯁꯤ ꯆꯍꯤꯁꯤꯗꯤ ꯏꯃꯧ ꯂꯤꯛꯂꯥꯕꯨ ꯆꯥꯛꯀꯧꯕ ꯉꯝꯂꯣꯏꯗꯧꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡ ꯀꯞꯂꯦ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯥꯃꯨ ꯃꯈꯣꯡꯗꯨꯗ ꯐꯝꯊꯔꯒ ꯃꯤꯠꯀꯤ ꯄꯤꯗꯨ ꯇꯩꯊꯣꯛꯑꯦ ꯇꯟꯖꯥꯁꯤꯗ ꯅꯒꯥꯄꯥꯜ ꯂꯩꯕ ꯑꯗꯣꯝꯗ ꯀꯥꯔ ꯑꯃ ꯊꯧꯒꯠꯂꯒ ꯕꯖꯥꯔꯒꯤ ꯃꯄꯥꯗꯨꯗ ꯈꯥꯝꯃꯦ ꯀꯥꯔꯗꯨꯗ ꯂꯤꯛꯂꯥꯒ ꯃꯅꯤ ꯃꯇꯨꯝꯒ ꯌꯥꯎꯔꯤ ꯃꯃꯥꯡꯗꯅ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯩ ꯔꯣꯃꯤꯌꯣꯒ ꯇꯝꯐꯥꯒ ꯑꯅꯤꯗꯣ ꯀꯥꯔꯗꯣ ꯈꯥꯝꯂꯒ ꯃꯣꯏ ꯄꯥꯕꯨꯡ ꯌꯨꯕꯤ ꯌꯣꯟꯕꯤ ꯑꯃꯇ ꯎꯕ꯭ꯔꯦ ꯌꯦꯡꯉꯣ ꯀꯗꯥꯏꯗꯒꯤ ꯌꯨꯕꯤ ꯌꯣꯟꯕꯤꯅꯣ ꯍꯧꯖꯤꯛꯄꯣ ꯑꯃꯇꯕꯨ ꯎꯗꯦꯗ ꯌꯨꯕꯤꯁꯦ ꯌꯥꯝ ꯂꯤꯛꯄꯗꯧꯅ ꯇꯧꯔꯤ ꯍꯣꯔꯦꯟ ꯊꯨꯡꯅꯕ ꯌꯦꯟꯕꯗ ꯊꯨꯡꯗꯕ ꯌꯥꯎꯔꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯍꯥꯟꯅ ꯌꯨꯕꯤꯗꯣ ꯌꯥꯝꯃꯟꯗꯦ ꯍꯥꯏꯅ ꯅꯣꯏ ꯅꯨꯄꯤꯒ ꯍꯧꯅꯕꯤ ꯌꯥꯔꯅꯤ ꯍꯧꯖꯤꯛꯅ ꯀꯣꯟꯅꯗ꯭ꯔꯤꯌꯦ ꯈꯤꯠ ꯉꯥꯡꯒꯅꯨꯕ ꯑꯩꯁꯨ ꯀꯣꯟꯅꯒꯗꯕꯣꯏ ꯈꯜꯂꯨꯕꯅꯤ ꯍꯧꯖꯤꯛ ꯀꯣꯟꯅꯗ꯭ꯔꯦ ꯀꯩꯗꯧꯅꯤ ꯎꯗꯦ ꯌꯨꯕꯤ ꯌꯣꯟꯕꯤꯒ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯣ ꯀꯥꯔꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ ꯀꯪꯂꯥ ꯄꯥꯠ ꯂꯩꯕ ꯑꯗꯣꯝꯗ ꯀꯥꯔꯗꯨ ꯊꯧꯒꯠꯈꯤ ꯂꯤꯛꯂꯥꯅ ꯀꯥꯔ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕ ꯇꯥꯏꯕꯪ ꯉꯥꯟꯕ ꯈꯪꯍꯧꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯤ ꯄꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯅꯔꯤꯕꯗꯣ ꯐꯨꯠ ꯀꯨꯟꯃꯨꯛꯇꯅꯤ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯥꯅ ꯊꯦꯡꯅꯧ ꯇꯝꯂꯝꯗꯕꯅ ꯊꯦꯡꯅꯗ꯭ꯔꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯃꯥꯅ ꯈꯦꯠꯇꯣꯛꯇꯨꯅ ꯆꯠꯂꯤꯕ ꯂꯤꯛꯂꯥꯗꯤ ꯀꯥꯔꯗꯨ ꯇꯣꯡꯗꯨꯅ ꯍꯔꯥꯎ ꯃꯅꯤ ꯃꯇꯨꯝꯒ ꯇꯥꯏꯕꯪ ꯄꯥꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯆꯠꯈꯤ ꯃꯅꯤ ꯃꯇꯨꯝꯅ ꯊꯦꯝ ꯅꯧꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯐꯖꯕ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯇꯨꯅ ꯄꯨꯕꯅꯤ ꯑꯗꯨꯕꯨ ꯃꯁꯝ ꯃꯅꯥꯗꯨꯗꯤ ꯍꯥꯠꯇꯣꯛ ꯍꯥꯏꯕ ꯌꯥꯗꯦ ꯏꯐꯥ ꯐꯥꯈꯩ ꯆꯠꯂꯤ ꯀꯥꯔ ꯃꯅꯨꯡꯗ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯅꯣꯛꯇꯨꯅ ꯆꯠꯃꯤꯟꯅꯩ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯇꯝꯐꯥ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯇꯞꯅ ꯂꯤꯛꯂꯥꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯒꯨꯜ ꯇꯥꯗꯨꯅ ꯃꯤꯔꯣꯜ ꯂꯣꯜꯂꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯃꯄꯥꯝꯗ ꯍꯥꯏꯅ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯇꯝꯐꯥꯒꯤ ꯃꯄꯥꯝꯗ ꯌꯧꯕꯒ ꯂꯤꯛꯂꯥꯕꯨꯁꯨ ꯇꯝꯐꯥꯒꯤ ꯃꯃꯥ ꯅꯟꯗꯣꯅꯤꯅ ꯃꯁꯨꯗꯧꯅ ꯂꯨꯅ ꯇꯧꯖꯩ ꯑꯉꯥꯎꯕꯤ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯇ ꯐꯥꯎ ꯈꯖꯤꯛꯇꯕꯨ ꯈꯜꯂꯨꯗꯦ ꯍꯔꯥꯎ ꯇꯔꯥꯝꯅ ꯇꯧꯏ ꯌꯨꯝꯗꯣ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯏ ꯇꯝꯐꯥꯕꯨ ꯊꯤꯜꯂꯝꯃꯒ ꯔꯣꯃꯤꯌꯣ ꯍꯣꯔꯦꯟ ꯄꯨꯡ 4ꯗ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ ꯇꯝꯐꯥ ꯍꯣꯏꯒꯤ ꯃꯄꯥꯝꯗꯨ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯅꯤꯡꯊꯤꯅ ꯂꯩ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗꯨꯗ ꯀꯨꯔꯥꯛ ꯑꯉꯧꯕ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯎꯏ ꯂꯤꯛꯂꯥ ꯃꯅꯤ ꯃꯇꯨꯝꯅ ꯆꯤꯆꯦ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯑꯗꯨꯗ ꯀꯨꯔꯥꯛ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯁꯦ ꯑꯁꯤ ꯌꯦꯡꯂꯤꯕꯅꯤ ꯀꯨꯔꯥꯛꯅꯤ ꯏꯆꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯕꯣꯕꯣꯛ ꯃꯃꯥꯅꯁꯨ ꯀꯧꯔꯦ ꯏꯃꯨꯡꯗ ꯆꯪꯉꯒ ꯆꯥꯛ ꯆꯥꯔꯨꯁꯦ ꯆꯤꯆꯦ ꯅꯪ ꯆꯥꯛ ꯂꯥꯝꯃꯕꯣ ꯕꯨꯕꯨ ꯂꯥꯝꯃꯤ ꯆꯤꯆꯦ ꯏꯆꯦꯗꯤ ꯀꯨꯔꯥꯛꯀꯤ ꯃꯇꯧꯁꯦ ꯌꯦꯡꯅꯤꯡꯉꯤ ꯀꯣꯟ ꯌꯦꯡꯉꯨ ꯏꯆꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯨꯁꯦ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯇꯝꯐꯥ ꯑꯃꯗꯤ ꯂꯟꯗꯣꯅꯤꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ ꯀꯞꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯝꯐꯥ ꯏꯃꯥꯒꯤ ꯕꯦꯝꯃ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗꯦ ꯉꯁꯤ ꯂꯤꯛꯂꯥ ꯂꯩꯔꯝꯕꯅ ꯏꯁꯨ ꯃꯅꯤ ꯃꯇꯨꯝ ꯂꯩꯔꯝꯂꯤꯕꯅꯤ ꯃꯥꯅꯤ ꯏꯃꯥ ꯈꯨꯗꯤꯡꯃꯛ ꯂꯤꯛꯂꯥꯒꯤ ꯃꯄꯥꯜꯅꯅꯤ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯃꯔꯤꯁꯦ ꯅꯣꯡꯗꯝꯕ ꯃꯥꯅ ꯊꯥꯗꯠꯇꯕ ꯑꯣꯏꯁꯅꯨ ꯀꯔꯤꯒꯨꯝꯕ ꯅꯣꯡꯗꯝꯕ ꯃꯥꯅ ꯊꯥꯗꯠꯀꯦ ꯈꯜꯂꯕ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯦꯞꯀꯅꯤ ꯏꯃꯥ ꯑꯗꯨꯝꯅ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯑꯩꯈꯣꯏ ꯁꯣꯟꯊꯕ ꯌꯥꯗꯦ ꯏꯁꯨ ꯂꯤꯛꯂꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯁꯤ ꯃꯥꯕꯨ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯗꯨꯃꯛꯅꯤ ꯏꯃꯥ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯨ ꯅꯆꯥꯗꯤ ꯑꯇꯩ ꯊꯣꯏꯅ ꯄꯥꯝꯖꯗꯦ ꯂꯤꯛꯂꯥꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯅꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯧꯁꯤꯟꯕꯤꯔꯣ ꯆꯥꯛ ꯆꯥꯅꯕ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯍꯣꯏ ꯏꯃꯥ ꯂꯤꯛꯂꯥ ꯑꯃꯗꯤ ꯃꯅꯤ ꯃꯇꯨꯝ ꯃꯄꯥꯜꯗ ꯂꯩꯔꯝꯕꯗꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯄꯨꯟꯅ ꯍꯔꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯈꯦꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯂꯤꯛꯂꯥꯅ
ꯌꯥꯝ ꯍꯥꯎꯋꯦ ꯉꯥ ꯊꯣꯡꯕꯁꯦ ꯋꯥꯔꯤꯁꯤꯒꯤ 12ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ